war declare togibasi koi whole cookie community da oina sandopagi pot leba matam de dogibadu narco terrorist ki mayokta haiba koi ai mali aina sajabja subject to correction adu lanna paktopagi monga ma legum tawi sai matang di kitang clarify tawi bi abra matam da war declare togibadu kari gino haibadong tang kana adanu haibadong tang clear tawi bi abra 2023 gi megi rang si tanghum da hore tang mari dagi manga taruk sai dagi koi mi kan bagi thabak si hawi adai koi na mi mayam ama tang taret dagi horoga mi lising tapalomda kudum chadana pallaga leramba koi gi Chin-kuki mizo zomi margi mishing koi lising taraga mathoi lising tara mathoi mu hen basi koi Churachandpur Kangpok pina chingma mafam singda koi thindok chale adagi adagi so mo koi Churachandpur da panna leramba medical student yauna makoi mayam ama so koi na mu lising mapan hen basi koi na mu puraga lai adamai tawdana koi na mi kanba amadi mi gi punsi kanbi bagi thabak si phadana chathar matung sida sikhang khangudana koi tang taraga ni thoida koi gi Churachandpur gi amadi chinggi leriba Chin-kuki mizo zomi marne haiba MLA singsina koi India ki Prime Minister da separate administration piro haidana chi ma tharami madu chi do thengna matung dagi da koina hais moisi kaino koina khalambana kanglumasen saida pauna da ba misunderstanding dagi khutolna re madu koina kandana tongan ba CSO Singapore pauna da wari tai sana bu kondare aduga adugi potu da mating function bagi mahutta makoina to khaiba separate administration ki demand ma ita thajadana irang si kari de horino khangding da tori si kai gino na koina toro kanda humjin na yengu tam dadi khulai paiba drug karbar tauba popi tharaga pesa talaga nomai leiraga arm group semaga Manipur dagi to khaiba narco terrorist state ama sem na ba honaramba kangbu mana sathabani habse koi di chapchana madu khangak padagi koina jun gi tang taret oramado mali koina pangthokiba release madugi convention se madai dai koina masidi koi war against Chin-kuki narco terrorist maroina Chin-kuki kakangluki marakta leriba narco terrorism chathariba narco terrorist kulai pairaga drug karbar toriba kangu singsi muthatragadi makoi mathakta lanama lautho moisi takhai dragadi Manipur da hena phibam sokpama lakpi ai habse koi khangbadagi atmana lauthokibani adubu ngasai separate administration taliba kangbu aduna madu lana pauthoga kuki da la lauthokani haidana ona tenana moina propaganda tawkibne